ꯁꯤꯗ ꯂꯩꯖꯔꯦ ꯐꯤ ꯑꯁꯨꯕ ꯃꯌꯥꯝꯒꯤꯗꯃꯛ ꯌꯥꯝ ꯃꯁꯥ ꯅꯥꯟꯅ ꯐꯖꯅ ꯃꯇꯝ ꯂꯧꯔꯒ ꯁꯨꯖꯕꯅꯤ ꯉꯁꯤ ꯂꯣꯏꯅ ꯁꯨꯕ ꯉꯥꯛꯇ ꯅꯠꯇꯦ ꯉꯁꯤ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯔꯦ ꯁꯤꯒꯤ ꯐꯤꯁꯤꯡꯁꯤ ꯁꯨꯕꯗ ꯃꯆꯨ ꯑꯣꯟꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯍꯥꯟꯅꯒꯤ ꯃꯆꯨ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯑꯣꯔꯦꯟꯖꯇꯒꯤ ꯑꯣꯟꯕꯅꯤ ꯁꯨꯃꯥꯏꯅ ꯁꯤꯅ ꯒ꯭ꯔꯤꯟꯗꯒꯤ ꯁꯤꯅ ꯄꯤꯡ ꯑꯌꯥꯛꯄꯗꯒꯤ sina morokabi masu ayakpadudagi onbani sumai tawdana loina onjabani sina center face masudagi onbani sijiju orange ayakpadagi sumai tawdana phije onthokjabani aduna yam kuina change phije masa yamna nana phajana setpa chaba matamda yamna masu thokna phajana masa nana langba khotpa kaimta yawdabida semba matamda matam khara adum change angobadagi direct sangba oiragadi tahaningba mawngda tahanbada adum matam yam changde sumaina si orange yam yaksanbadudagi onjabani sumai tawdana firon jingje aina sujarije matam yam khaga adum laujai aduna yamna walingaida khaga pubiro phijini khaga walingaida pubiro hana mamangi video dasu aina haijagrabani phi phajana masanana yamna kana masak masu thokna phajana suje hairagadi matam khara 15 numit kuni walingaida pusanbiro thumaina lejare phi jingje adum masu lauthokpa matamda hidak hapaga kogi chemical sijanaraga hidak hapaga salauna masu je onthoga masu ama sangba oitaragadi adum nongmada yam suba ngame aidi dumaina tawjade tangai phadaba phi je kogi yamna ahanba oidraba phi gumbasida kogi kitang hidak khara hapa kholaga sembane do yam kanna hapte masu magi masu jidagi sumaina si masu onba yai kholena sumai tawraga semjabani aduna matam khara change hidakna magi hana oirakpa masu je green oire en khalo sat lauthoga red sangba matamda adudi kuina changde aduga phi masa sue haidana aidi tawjade hidak thawaina yamna hapjade kitangde hape hapta yadaba kanda kitang hape phi ahanba masa yamna nanba sumaina rani gumba kayumda hidak hapuba yaba natte ai hapjade phane kumbada lauthokpa magi masu je sangba yada yadra kanda kitanga sijanabagi wani duna hawjikidi khoina chanang thajalaga dum khangoi do hengkona phije masa yamna soe duna ai mayam tawjade phije masanana phije maman yamba atangba phi ngaktani duna yam phajana sunabagi dama numit 10 kuni walingaida pusanbiro on haijari mamang video da haijagrabani sumai lejare aduga thambale khokphige subagina siju khugi yamna suraba kholaba setpa yadrabagumba da masu onjabani masu khara wakthabagi damakta de ai onjade mapan kaktana khotana amu semgadoini mapan senbane sembane kakpane tawuda dum matam changi paisa changi aduna yariba makhaidi sijanaba yadraba habadi phide hanba oiraga susangibagumba sida surije si chubagi damak pubirakpane sugumba sima dum masu olani sumaina masu yamna phajana suba khotpa sumai lejare si yam manungda yam sure fungus ka khatpa haitare nongso changibagi sumaina lejai ado mayamda aina hanjan haijari khara watlingaida phi suba lakpiyo yamna masana na suje yam phajana suriba migi ju paisa tingi suba engonda su yamna wai hara horongna mapuna paisa pithoba matamda pamudana aina samnga piyo haiba matamda paisa pamudana samnga thokpiramba hara horongna pugiba chani piyo hai matamda chani yankhai lahugana haiba mi meyam yawe adu yam pamjai aina haiba mamandai taw haibadi laradana yankhai ji lahoro chokjaba phiji bogana hairamba yawe adamaina tawraga mayamna tawbibado adura ai yam haraujai aduna matam khara lauraga yam phajana suji sidaija surije khogi utki da nanthubadagi taigibanena haire phige anirak seta ngaire haire tu sumaina leire si phane ahanbane siji masu olani masagi masuji oiraroi nana hanagi masu ama oladoini sumai tawdana mayamna phi suba lakpa matamda yamna phajana aina su sujanaba khara walingaida lakpiyo sida leiriba singjidi mapan kaktana loina dum surani
ꯁꯤꯅ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯉꯥꯛꯇꯅꯤ ꯁꯨꯃꯥꯏꯅ ꯂꯩꯖꯔꯦ ꯃꯌꯥꯝ